Prithibi sinba thungna awaba nanghankiba amasung leibak kaya amabuna kham thengna wahankiba COVID-19 pandemic ki China ngasi phau koktringai chairak asida handakta ikui mamangda World Health Organization na Mpox asibu Global Health Emergency ama oire haiduna laothokhre Prithibigi leibak ayambada mihupna humchingan leirenaba amasung section thorong kaya lokhatnaba khangalaki yamna kiningai oiribidi Mpox pu thokhaliba virus asigi anouba variant clade 1b kauba yamna laina longnaganba amamu thokjilakpa asini World Health Organization ge warol amana asumna hairi coordinated international response is needed to stop this outbreak and save lives masina haibudi laichet asi thingnanaba amasung punsi kaya kannanaba leibak pumnamakna amatta oina thengnaminaba mathau tai haibudi Mpox ihan hanba insok lising amaga chamapan yakai nipanda yong singdagi ori haina mabu monkeypox haina kauki Tamkuina Central amadi West Africa amasung Middle East ki leibak singda endemic haibidi akaknaba mafam kharada khakta hena sandoktana leiba laichet amani haiduna leiraklami adubu tapna sandoroktuna ingkumja lising aniga kunnithoi dagi kunmari phawbagi telaba matamsida punna Prithibigi leibak chamaga tara tenbada sandoraki DRC haibidi Democratic Republic of Congo gi province kuntaruk pulapta sandorokpagi pawsu leirabani amadi chahi si khaktada miyoi hena Mpox na layan kidre haile so hairi Africa dagi hendolotuna tongan ba leibak sinda sandorokpasu leptri khudam oina Sweden Pakistan Thailand su thengnare luriba amana Thailand da thengnariba case asidi enna kiningai oiriba anouba variant clade 1b aduni so hairi masidi sunatana Singapore da su chahi asida Mpox clade 2 gi confirm oiriba case tarago humbe thingnahi karigumba Thailand gi case asina Mpox ki variant clade 1b strain oiramba tarabadi virus asi Africa gi wangmadasu sandokle haiba confirm oigadoribani Panme yabadi Leina laichit asi paktaknana sandol yabagi akiba leirabasu COVID-19 gi saphugumna yorokani haibadugi ajabadi wangmada lei haina khangnahi kayana phongdorabi masigi maramdi Leina animak virus na thokanba oirabasu Mpox pudi orthopox virus haiba kangbu amana thokanbe aduga COVID-19 asidi coronavirus family gi SARS-CoV-2 haiba virus aduna thokhanbani masiga loinana laibak phaba haigadra Mpox ki damaktadi World Health Organization na recommend tawduna thamlaba amadi health authority singna ayaba piraba vaccine ani khakta lei vaccine sing adudi Genius amadi ACAM 2000 haina maming tholi Mpox asi Democratic Republic of Congo khaktada sandoklambadagi haujikti maga yumlo nariba leibak mari haibadi Burundi Kenya Rwanda amadi Uganda dasu sandorakli Karamna Mpox asi sandorai amasung mi amadagi mi amada kamdong launabra haibadusu khangminasi Mpox na naraba miyoi amaga close contact tawwa haibadi skin dagi skin da chimbal dagi chimbal da maiga sokna samnabana Mpox sandoklapagi achauba maram ama oi masida sunatana Mpox naraba miyoi amaga mayoknaduna phamitnaba mayoknadun chaminaba matamda Leina asi sandokpasu yai hairi 2022 dagi horkiba malemgi laichet asi sexual contact haibidi haktinnabana maram oiraga Mpox naraba miyoi amadagi nadriba miyoi amada santokpa ngami virus asi mirolingai manungda fetus da haidi poknungda yauriba angangduna pokpa matamda natraga poaba matungda sandoktuna skin amadagi skin da contact taunaduna sandokpasu yai virus asi chelaba sa sansing khudam oina hairabada yong natraga terrestrial rodent khudam oina hairabada squirrel gumba hakthengna thengnarubadagisu Leina asi palakpa yai virus asi chelaba sagi mit haidi sadung karigumba munduna charurabadi masidagisu Leina asi mioiba amada longnarakpa yai monkeypox haina ju khangnaramba Mpox haiba virus asi yamna longnaganba Leina amani United Nations haidi UN gi report amagi matung inna Mpox na naraba miyoi singi manungda 0.1% daki 10% phawgi changda sikhiba thingnare pokpada ngairiba amasung chawkhallagliba angangsing miroliba nupising amadi immune deficiency leiba miyoi singda Leina asi sandoklatpagi risk yamna chawna lei Mpox gi common oiba layong singi manungda hapta ani dagi mari fawba skin rash tawi masigi matungda lahau hawba kok chikpa masal chikpa sonthaba isa chokthaba nangal naba amadi pomkhatpa kaya thingnai
Skin brush asi blister gi mawong tawi aduga mai khubak khungya loinana genital natraga anal region mouth throat amadi mitna chingbasingda virus asina attack torokpa yai anouba unsak layer semdri phawba masigi asokpa mapamsing asi infection lay paromda africana malengi lebaksingda appeal torokli madudi mpox ki laisat asi mayoknariba lebaksingda chathok chasingi athingba thambidanaba hairi masiga loinana testing amasung tika thadokpugi thawungsingda malemda leiriba lebaksingna mating pangbinaba haijerapi masi chakhwatlaba western gi lebaksingna mpox gi vaccine asi paisilaga thamnarakpa amadi darkar leiriba lebaksing haibadi democratic republic of congo natraga makhoi gi yumthangnariba lebaksingda vaccine awatpa kaya thengnarakpadagi chawgumna hengalakliba mpox gi casing asi thengnaba ngamlaktabadagi makoina phongdolakpani west gi lebaksingna vaccine sing paisinduna thambagi thawungsing asi covid pandemic ki matamdasu laikhrabani masina chakhwatlaba western gi lebaksing amadi chakhwatlakliba developing country ani gi marakta lainariba mari sing asida sokhalli problem sing asi ubadagi UN na mpox gi vaccine sing asi mass production tongnaba khanghanki amasung makoina asumna phongdoi no one is safe until everyone is safe we learned this the hard way during the covid-19 pandemic mipum kudimak safe oidri phawba kana amata safe oide masi akoina covid-19 laichet ki manungda kanna honaduna khangki haibusini